Hauzik matamda Manipuri film gi khongjel na maning halakpagam urakliba asi film puthokpa matamda director gi treatment ningthina yauhanba amadi film gi wadi paring sing semdokpa mathau tai haina legendary filmmaker Laimayum Surjakanta Sarmana phongdokre wapam asi ngase film academy Manipur amadi all Manipur film producer association anina punna khusamduna Manipur press club da pangthokiba kunmathoi suba FAM gi Foundation Day amasung second open short film competition English aniga kunmanga kuntaruk ki award lanthopagi thoramda phongdokibani mahakna makha taraduna state asigi film gi fombak asi sothaba natraga manglomda sangsin bahaibasi matam gi oirakpa ahongbani adum oinamak film ama puthokpa matamda film adugi wari paring asi yamna maru oi amadi malemgi oina yengluba matamda film gi lamjen asi mapung oina wari paring singda yumpham oidi loinana miyamna khangnadriba natraga lamdam asigi oiba tradition culture amadi ritual de yumpham oiduna ningthina samlapa wadi paring sagattuna puthokpa matamda Manipuri film asisu malemgi miyamna pamloidaba gi maram leite maram asina film puthoklipa singna wadi paring hongdoktuna director treatment chang walakpa kaya asi samdokpa presentation fazahan bachangi masigi sumathakta nongna puthoklaba film sing later khulakta hana kapagi mahud hol hangliba singda hana kaphanduna apunbagi oiba ahongba ma purakna bahana ba mathau tai haiba wafam sing phongdoki thoram aduda ani suba short film competition English aniga kunmanga kundarukta makok mathang takraba singda manamathum yenthokpa khaknatana association asina chahi kudingi lanthokuna lakpa lifetime achievement award chahi asigi oina ngangwam Swarnajit Singda lanthoke Imagining them, isano na ngasi grand prix lori ba karigino adu da leire adu na koi story line hom batai presentation director ki treatment mapung phan batai treatment ne ji amna mathok tai akhoi ki aya mana hoji phawda lona mona te khadi story ga based over story number into director ki treatment hapta dialogue film में सीधी medium सी audio ने visual ने audio ने हेड जला पा अदुदी all the रेडियो की रेडियो ना तक उनसे नक्सल पाइता है